ꯃꯤꯂꯟ ꯃꯥꯒꯤ ꯍꯨꯏ ꯄꯥꯎ ꯂꯣꯏꯅꯅ ꯆꯤꯅꯥꯒꯤ ꯁꯪꯍꯥꯏ ꯁꯤꯇꯤꯗ ꯂꯩꯔꯝꯃꯤ꯫ ꯑꯁꯦꯡꯕꯗꯤ ꯃꯍꯥꯛ ꯆꯤꯅꯥꯒꯤ ꯑꯆꯤꯛꯄ ꯈꯨꯟ ꯑꯃꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯒꯤꯗꯃꯛ ꯁꯪꯍꯥꯏ ꯁꯤꯇꯤ ꯑꯁꯤꯗ ꯁꯤꯐ ꯇꯧꯔꯛꯄꯅꯤ꯫ ꯃꯤꯂꯟ ꯑꯁꯤ ꯏꯪ ꯇꯞꯄ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯁꯅꯥꯄꯣꯠ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯅꯥꯄꯣꯠꯁꯨ ꯌꯥꯝ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯅꯥꯄꯣꯠꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯣꯏꯗꯥꯖꯕ ꯁꯅꯥꯄꯣꯠ ꯍꯥꯏꯔꯒꯗꯤ ꯂꯥꯏꯗꯤꯅꯤ꯫ ꯃꯍꯥꯛ ꯁꯅꯥꯄꯣꯠ ꯌꯣꯟꯕ ꯗꯨꯀꯥꯟꯗ ꯌꯥꯎꯕꯅ ꯑꯍꯣꯡꯕ ꯃꯃꯜꯗꯁꯨ ꯑꯃꯨꯛ ꯗꯣꯜ ꯀꯌꯥ ꯂꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝ ꯀꯌꯥꯗꯒꯤ ꯄꯨꯔꯛꯄ ꯗꯣꯜ ꯂꯥꯏꯗꯤ ꯀꯌꯥ ꯃꯔꯨꯝ ꯂꯩ꯫ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯗꯨꯀꯥꯟꯗ ꯑꯀꯛꯅꯕ ꯃꯁꯤꯡꯗ ꯂꯕꯨꯕꯨ ꯗꯣꯜ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯗꯣꯜꯁꯤꯡꯗꯨ ꯄꯨꯔꯛꯄꯒ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯗꯤ ꯑꯃꯗꯤ ꯃꯤꯂꯟꯅ ꯃꯥꯒꯤꯗꯃꯛ ꯇꯣꯉꯥꯟꯅ ꯂꯧꯊꯣꯛꯑꯒ ꯊꯝꯃꯝꯃꯤ꯫ ꯂꯕꯨꯕꯨ ꯗꯣꯜ ꯑꯗꯨꯒꯤ ꯃꯆꯨ ꯑꯗꯨ ꯒꯣꯜꯗꯟ ꯃꯆꯨꯅꯤ꯫ ꯃꯥꯒꯤ ꯀꯂꯔ ꯑꯗꯨ ꯑꯇꯣꯞꯄ ꯂꯥꯏꯗꯤ ꯀꯌꯥꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯗꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯕꯨꯕꯨꯒꯤ ꯌꯥꯝꯅ ꯀ꯭ꯌꯨꯠ ꯑꯣꯏꯕ ꯏꯁꯃꯥꯏꯜ ꯑꯗꯨ ꯃꯃꯥꯡꯒꯤ ꯂꯥꯏꯗꯤ ꯀꯌꯥꯗ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ꯫ ꯃꯥꯅ ꯂꯕꯨꯕꯨ ꯗꯣꯜ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯂꯟ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯗꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯜꯂꯝꯃꯤ꯫ ꯗꯣꯜ ꯑꯗꯨꯒꯤ ꯅꯨꯡꯁꯤꯔꯕ ꯃꯃꯤꯠ, ꯒꯣꯜ ꯃꯆꯨꯒꯤ ꯃꯁꯥ, ꯑꯁꯥꯡ ꯑꯁꯥꯡꯕ ꯅꯥꯀꯣꯡ, ꯑꯗꯨꯒ ꯅꯨꯡꯁꯤꯔꯕ ꯑꯁꯥꯡꯕ ꯃꯌꯥ꯫ ꯃꯤꯂꯟꯅ ꯂꯕꯨꯕꯨ ꯑꯗꯨ ꯅꯨꯡꯉꯥꯏꯕꯣꯏ ꯀꯩꯕꯣꯏ ꯀꯟꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯗꯣꯜ ꯑꯗꯨꯒ ꯁꯦꯜꯐꯤ ꯀꯌꯥ ꯀꯥꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯍꯨꯏ ꯄꯥꯎꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯑꯅꯧꯕ ꯂꯥꯏꯗꯤ ꯑꯁꯤꯕꯨ ꯎꯠꯂꯝꯃꯤ꯫ ꯅꯍꯥꯟꯒꯩꯗꯤ ꯂꯥꯏꯗꯤꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯃꯩ ꯑꯗꯨ ꯍꯥꯏꯔꯒ ꯀꯥ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯍꯔꯥꯎꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯗꯤ ꯑꯁꯤ ꯌꯦꯡꯍꯜꯂꯨꯕ ꯃꯇꯝꯗꯗꯤ ꯍꯨꯏ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯈꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯉꯪꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯤꯂꯟꯅ ꯃꯁꯤ ꯎꯕꯗ ꯆꯤꯡꯅꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯎ ꯑꯁꯤ ꯂꯥꯏꯗꯤ ꯑꯗꯨ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯔꯤꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯗꯤ ꯑꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯇꯦꯕꯜ ꯑꯃꯗ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯤꯂꯟꯒꯤ ꯍꯨꯏ ꯄꯥꯎ ꯑꯗꯨ ꯃꯤꯂꯟꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯇꯨꯝꯕꯅꯤ꯫ ꯃꯍꯥꯛ ꯃꯤꯀꯨꯞ ꯈꯔ ꯂꯥꯏꯗꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯤꯂꯟꯅ ꯗꯨꯀꯥꯟ ꯆꯠꯂꯝꯗꯥꯏꯗ ꯄꯥꯎꯅ ꯗꯣꯜ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯈꯤ꯫ ꯃꯤꯂꯟꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯑꯝꯗꯥꯏꯗ ꯄꯥꯎꯅ ꯃꯥꯒꯤ ꯖꯤꯟ ꯑꯗꯨ ꯆꯤꯛꯂꯒ ꯃꯥꯒꯤ ꯇꯦꯕꯜ ꯑꯃ ꯂꯩꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯃꯤꯂꯟꯅ ꯄꯥꯎ ꯑꯗꯨꯕꯨ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯎ ꯑꯗꯨꯗꯤ ꯃꯥꯒꯤ ꯆꯤꯛꯐꯝ ꯊꯣꯛꯄ ꯁꯨꯝ ꯆꯤꯛꯂꯤ꯫ ꯃꯤꯂꯟꯅ ꯁꯥꯎꯗꯨꯅ ꯄꯥꯎ ꯑꯗꯨꯕꯨ ꯕꯥꯠꯔꯨꯝꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯗꯨꯀꯥꯟꯂꯣꯝꯗ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯥꯒꯤ ꯗꯨꯀꯥꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯗꯥꯎ ꯌꯥꯗꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯏꯪ ꯇꯞꯅ ꯋꯥ ꯉꯥꯡꯖꯕꯤ ꯃꯤꯂꯟ ꯑꯗꯨ ꯃꯥꯒꯤ ꯀꯁꯇꯃꯔꯒ ꯐꯥꯎꯕ ꯈꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯥ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯃꯥꯒꯤ ꯀꯁꯇꯃꯔꯗ ꯀꯟꯅ ꯂꯥꯎꯕ ꯐꯥꯎꯕ ꯌꯥꯎꯔꯛꯈꯤ꯫ ꯃꯥꯒꯤ ꯕꯣꯁꯅ ꯈꯨꯗꯛꯇ ꯃꯤꯂꯟ ꯑꯗꯨꯕꯨ ꯆꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯊꯕꯛꯇꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯤꯂꯟꯅ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ꯫ ꯃꯥ ꯀꯞꯅ ꯀꯞꯅ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯃꯌꯥꯝ ꯚꯤꯗꯤꯑꯣꯒꯤ ꯃꯔꯛ ꯊꯠꯅ ꯋꯦꯕ ꯁꯤꯔꯤꯁ ꯄꯥꯝꯕꯤꯕꯁꯤꯡꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗ ꯕꯦꯁ ꯇꯧꯕ ꯋꯦꯕ ꯁꯤꯔꯤꯁ ꯑꯃ ꯊꯥꯒꯠꯆꯔꯛꯀꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯔꯤꯒꯨꯂꯔ ꯚ꯭ꯌꯨꯋꯔ 89% ꯑꯃꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤ꯫ ꯑꯗꯣꯝꯁꯨ 89% ꯁꯤꯗꯒꯤ ꯚ꯭ꯌꯨꯋꯔ ꯑꯃ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯅꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯎ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯂꯟꯅ ꯀꯞꯄꯗꯨ ꯎꯔꯒ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯠꯇꯁꯨ ꯄꯤꯔꯥ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯤꯂꯟ ꯌꯥꯝꯅ ꯊꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯉꯛꯂꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯥꯅ ꯑꯃꯨꯛ ꯐꯥꯎꯕ ꯇꯥꯈꯤꯗ꯭ꯔꯤ꯫ ꯃꯥꯅ ꯃꯤꯀꯞ ꯄꯥꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯌꯨꯝꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯁꯨ ꯐꯪꯂꯝꯗꯦ꯫ ꯃꯥꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯝꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯕꯨꯕꯨ ꯗꯣꯜ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯗꯣꯜ ꯑꯗꯨꯕꯨ ꯂꯧꯈꯠꯂꯒ ꯇꯦꯕꯜꯗ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤ ꯃꯤꯂꯟ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯪ ꯑꯃ ꯃꯪꯂꯝꯃꯤ꯫ ꯃꯪ ꯑꯁꯤꯗ ꯃꯍꯥꯛ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯥꯒꯤ ꯃꯑꯣꯡꯗꯧꯅ ꯇꯧꯕ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯑꯁꯥꯡ ꯑꯁꯥꯡꯕ ꯇꯨꯝꯂꯕ ꯃꯌꯥ ꯀꯌꯥ ꯌꯥꯎꯔꯝꯃꯤ꯫ ꯌꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯡꯕ ꯃꯍꯥꯛꯀꯤ ꯈꯨꯖꯤꯟꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯒꯤ ꯃꯆꯨꯅ ꯑꯉꯥꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯃꯐꯝ ꯀꯌꯥꯗ ꯄꯨꯝꯂꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯤꯂꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫
aduga mahaki makhut aduna melanbu makhawri metnaba honaraklammi. Melanna kimanbadagi kanna laulaklammi. Aduga saaduna mahaki matawduda kanna nolakhi. Aduga mahaki asangba athauba khujin aduna melanda eitakterorme. Kimanbadagi melan adu mikap tholakhi. Matam asida Labubu Doll adu mahaki mathakta leiramba thengnakhi. Melan adu kanna laulaklammi. Magi khonjel adu tabada magi hui paw adu chelaktuna magi manakta laklammi. Mahakna tumnamdaida table mathakta thamlamba doll adu matau karamda mahaki manakta leiramino haiba mahak khangjaramde. Mahakna munna yenubadadi doll adu hana noklamba adudagi hena nokpadawna tawrammi. Melanna karisu tawdringai wakhal khallingaida pauna chensiladuna doll adubu mayana kana chitlammi. Aduga laidi tubu machet segairammi. Melan adu humangna punglaplupi. Aduga makok adusu chiklammi. Aduna mahakna paw adu karisu nganglamde. Melanna Labubu Doll adubu dustbinda hapsankhi. Aduga paw adu manakta kausilaga amuk tumba changlakhi. Mana ayuk tumba hawgalakpadidi magi kok adu henna sikpa hensilammi. Aduga magi masada apikpa laithung kaya paklaga leirammi. Pawsu ka aduda leiramde. Mahakna paw adubu kanna kaurammi. Adubu hui adudi kemta paukum pirakhide. Melanna hall yenglubadidi mafam adudasu leiramde. Mana ka pumba yenglammi. Adubu phangma kawbudi leiramde. Aroibada mahakna bathroom da yenglaklammi. Adubu bathroom da madi leiramde. Matam asida magi mamai adu mingsel da yenglubadidi magi mamai adusu apikpa laithung kayana sangdoga leiramba adu mahakna ujare. Masak adu kanaguma amana chiklakpagum tawrammi. Aduga bathroom mirror da mahakna mahaki maningda magi manglanda ukhiba akiba sa adu leptuna leiramba ukhi. Aduga kanna noklammi. Adubu mahakna tung onthokubadadi matam aduda ka aduda kanasu leiramde. Adubu matam aduda Labubu Doll adu mafam aduda leirammi. Melanna uriba asi masasu thajaramde. Labubu Doll adudi mahaki huina segaigrabani. Adubu mafam aduda karamna leiramlibano. Aduga magi mamagi minok adu yamna nungsiramba adu yamna akiba phaurakhi. Melan adu kibana loire. Mana pawbu kanna kauraga yumgi mapanda tholaklammi. Adubu anakpada phangma kawbudi leiramde. Mana amuk yumda changlakpadadi mahak ngakpana loikre. Ngasagi Labubu Doll adu kitchenda amuk leirammi. Laidi adugi khut amadi ya adu angangba itayammi. Melanna mahakna sing adugi manungda yenglubadadi mafam aduda mahaki huigi hakchang leirammi. Aduga hakchang adudagi isu taraklammi. Hek yengbada hui adu kanagumba sa amana chikhaigibagi mawong tawrammi. Masi ubada melan adu ngakpana loikre. Mahak Labubu Doll adubu icham samba doll amadi natte haibadu khanglakhi. Mahakna interneta Labubuga mari leinaba mafam kaya thiba horakhi. Matam asida mioi kaya marum Labubu Doll asina aki akhang thoganbagi paw kaya thengnarammi. Mafam kudimakta Labubu Doll adu tamnabaki case kaya marum thengnarammi. Labubu Doll adu mioi kaya bu chiklammi. Aduga makhoigi masada angakpa kaya thoklammi. Kanagumbadana magi thabak tatpa. Masa adu layong khangdana naba natragana tamthina siba. Pawsing asi taraga melan henna kiba helakhi. Melan na magi doll adu tamnaba makhalgi doll ni haibadu khangba horakhi. Mana thintaba dawdana doll adu mai thadoklammi. Aduga magi ut adu yomsilaga manaknakpa turel amada hundokhirami. Nungdangda magi wari pumba manaw nupida tamlammi. Melanna Labubu Doll dagi nanthokjare haina khalami. Adubu mathangi numita Melangi yumda magi asibagi hakchang phangkhi. Magi hakchanggi manakta ngasagi Labubu Doll adusu taaduna leirammi. Doll adu magi store da thabak yawminnaba mamanabi amana pukhirami. Hojikana si interneta mioi kharana Labubu asi demon pajujuki atopa saklon amani su hainari. Lam kayada maram masina Labubu ben tawkre. Mafam kayadana Labubuda pressing na exorcism fawba tawi. Marupsing wafam asigi matangda adomna kari mot leibage. Magi masada demon gi saklon chembra natraga tonganbra haibadu adom adongi mot phongdokpiramo. Adom amagi wahangna
mayamsi aiga punna nungsi chanana leiminnaboy khanjaribani. Video semaga adom nungainabo hotnajabada marup kaya marum pundabagi waraubasu yauribani. Adomna video yengbam thukpa yengaga chakhibado aina tawribasi karimta kanadaraboidana khanjai. Aduna adomgi apamba comment amamamta pibiramo. Mathangdasu sidagi hena nungaiba wari kaya marum adongi damakta puduna laksake. Wahay wata ngangbada soiki lankiba yaurabasu ichin inaw mangni khanduna ngakpiyu.